ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯡꯌꯜ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯕꯣꯛꯀꯤ ꯅꯣꯡ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯗ ꯅꯨꯄꯥ ꯃꯆꯥ ꯆꯍꯤ 18-19 ꯔꯣꯝ ꯁꯨꯔꯕ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯑꯉꯥꯡ ꯑꯁꯤ ꯑꯆꯨꯝꯕ ꯉꯥꯡꯉꯤ, ꯅꯣꯡꯃꯇ ꯃꯤꯅꯝ ꯁꯣꯔꯤꯕꯒꯤ ꯊꯕꯛ ꯇꯧꯗꯦ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯆꯨꯝꯆꯠ ꯄꯔꯤꯡꯇꯤꯡ ꯍꯥꯏꯅ ꯀꯧꯕꯤ꯫ ꯆꯨꯝꯆꯠ ꯍꯥꯏꯕ ꯑꯉꯥꯡ ꯑꯁꯤ ꯄꯪꯂꯞꯁꯨ ꯇꯧꯏ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯆꯨꯝꯆꯠ ꯄꯔꯤꯡꯇꯤꯡꯅ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯑꯁꯨꯝ ꯂꯩꯀꯥꯏ ꯀꯣꯏꯊꯣꯛꯂꯨꯕꯣꯏꯔꯦ꯫ ꯃꯥꯡꯒꯣꯜꯗ ꯑꯉꯥꯡ ꯑꯃ ꯐꯤꯅ ꯈꯨꯝꯖꯤꯜꯂꯒ ꯊꯅꯝꯕ ꯑꯗꯨ ꯃꯥꯗꯤ ꯈꯪꯗ꯭ꯔꯗꯨꯅ ꯃꯊꯛꯇ ꯉꯦꯛ ꯍꯦꯛ ꯐꯝꯖꯤꯜꯂꯨꯔꯦ꯫ ꯅꯣꯏ ꯆꯥꯎꯔꯕ ꯃꯁꯥ ꯑꯗꯨꯅ ꯄꯤꯁꯛ ꯄꯤꯛꯄ ꯊꯥ 4-5ꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯦꯛ ꯐꯝꯊꯔꯨꯕꯗ ꯑꯉꯥꯡ ꯑꯗꯨ ꯑꯦꯛ ꯍꯥꯏꯔꯝꯃꯒ ꯑꯃꯨꯛ ꯃꯈꯣꯜ ꯃꯋꯥ ꯑꯃꯠꯇ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯆꯨꯝꯆꯠꯅ "ꯀꯔꯤꯅꯣ ꯑꯦꯛ ꯂꯥꯎꯈꯤꯕꯗꯨꯕꯨ" ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯐꯤ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯄꯤꯁꯛ ꯄꯤꯛꯄ ꯑꯉꯥꯡ ꯑꯃ ꯁꯤꯗꯨꯅ ꯃꯨꯁꯤꯟ ꯃꯨꯅ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯏꯃꯨꯡ ꯑꯗꯨ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯇꯟꯖꯥ ꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯀꯅꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯨꯝꯆꯠ ꯄꯔꯤꯡꯇꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯒ ꯆꯨꯝꯆꯠꯅ ꯃꯃꯥꯗ ꯇꯝꯃꯤ, "ꯏꯃꯥ, ꯑꯩꯅ ꯈꯪꯗꯗꯅ ꯑꯋꯥꯡꯒꯤ ꯏꯅꯦꯇꯣꯟ ꯍꯣꯏꯒꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯦꯛ ꯍꯦꯛ ꯐꯝꯊꯕꯗ ꯑꯉꯥꯡ ꯑꯗꯨ ꯑꯦꯛ ꯍꯦꯛ ꯂꯥꯎꯏ"꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯐꯤꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯊꯔꯨꯕꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯄꯨꯝꯃꯨ ꯃꯨꯁꯤꯟꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯂꯦꯡ-ꯑꯣꯠꯇꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯉꯥꯡ ꯑꯗꯨ ꯑꯩꯅ ꯍꯥꯠꯂꯨꯔꯦ꯫ ꯆꯨꯝꯆꯠꯀꯤ ꯃꯃꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯊꯤꯔꯦ꯫ ꯃꯆꯥ ꯆꯨꯝꯆꯠꯅ ꯋꯥꯐꯝ ꯑꯁꯤ ꯃꯤ ꯑꯇꯩꯗ ꯍꯥꯏꯗꯣꯛꯈ꯭ꯔꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯕꯨꯛꯇ ꯑꯔꯣꯟꯕ ꯊꯝꯕ ꯍꯩꯇꯕ ꯄꯔꯤꯡꯇꯤꯡꯕꯨ ꯑꯉꯥꯡ ꯍꯥꯠꯄꯒꯤ ꯃꯔꯥꯜꯗꯒꯤ ꯀꯟꯅꯅꯕ ꯃꯃꯥꯅ ꯂꯧꯁꯤꯡ ꯑꯃ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯣꯏꯔꯦ꯫ ꯃꯆꯥꯅ ꯅꯨꯡꯊꯤꯜ ꯇꯨꯝꯊꯈ꯭ꯔꯤꯉꯩꯗ ꯃꯃꯥꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯊꯨꯡꯅ ꯀꯕꯣꯛ ꯑꯐꯥꯕ ꯃꯌꯥꯝ ꯑꯃ ꯆꯥꯏꯊꯣꯛꯂꯦ꯫ ꯃꯆꯥꯅ ꯍꯧꯒꯠꯂꯛꯄꯗ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯀꯕꯣꯛ ꯏꯆꯥꯏ ꯆꯥꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯃꯥꯗ ꯍꯪꯂꯛꯏ, "ꯏꯃꯥ, ꯀꯔꯤꯅꯣ ꯀꯕꯣꯛ ꯉꯥꯛꯇ ꯆꯥꯏꯊꯣꯛꯏꯁꯤꯕꯣ?" ꯃꯃꯥꯅ, "ꯏꯕꯨꯡꯉꯣ, ꯉꯁꯤ ꯅꯨꯡꯊꯤꯜ ꯅꯪꯅ ꯇꯨꯝꯂꯤꯉꯩꯗ ꯀꯕꯣꯛꯀꯤ ꯅꯣꯡ ꯆꯨꯈꯤ, ꯑꯗꯨꯅꯅꯤ"꯫ ꯃꯆꯥ ꯆꯨꯝꯆꯠ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯊꯥꯖꯔꯦ꯫ ꯅꯨꯃꯤꯠ 4-5ꯅꯤꯒꯤ ꯃꯇꯨꯡꯗ ꯆꯨꯝꯆꯠꯅ ꯅꯍꯥꯜ ꯃꯥꯅ ꯑꯉꯥꯡ ꯐꯝꯖꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯨꯔꯦ꯫ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯑꯉꯥꯡ ꯑꯗꯨ ꯃꯥꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯣꯛꯂꯨꯔꯦ꯫ ꯀꯩꯗꯧꯉꯩ ꯍꯥꯠꯄꯅꯣ ꯍꯪꯕꯗ "ꯅꯍꯥꯜ ꯀꯕꯣꯛꯀꯤ ꯅꯣꯡ ꯆꯨꯈꯤꯕ ꯅꯨꯃꯤꯠꯇ ꯍꯥꯠꯄꯅꯤ" ꯍꯥꯏꯅ ꯈꯨꯝꯕꯗꯒꯤ ꯃꯌꯥꯝ ꯋꯥ ꯂꯥꯎꯅ ꯅꯣꯛꯇꯨꯅ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨ ꯑꯉꯥꯎ ꯑꯐꯩꯒꯤ ꯋꯥꯅꯤ ꯈꯟꯗꯣꯛꯇꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯖꯅꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯂꯧꯁꯤꯡ ꯁꯤꯡꯕꯤ ꯃꯃꯥꯅ ꯃꯆꯥ ꯆꯨꯝꯆꯠ ꯄꯔꯤꯡꯇꯤꯡꯕꯨ ꯑꯉꯥꯡ ꯍꯥꯠꯄꯒꯤ ꯗꯟꯗꯤ ꯐꯪꯂꯒꯗꯕꯗꯒꯤ ꯀꯟꯕꯤꯈꯤ꯫ ꯃꯤꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯕ ꯂꯧꯁꯤꯡꯗꯤ ꯐꯠꯇꯕ ꯑꯣꯏꯔꯕꯁꯨ ꯐꯩ꯫ ꯃꯤꯅꯝꯕ ꯂꯧꯁꯤꯡꯅ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯈꯤ꯫